by Manipur Nursing Institute M&I Dentha Hariba mafam asida GNM course taming chanbining basing 10+2 pass tarba satri singi akangnaba sit kharagidamakta form thajari Institute asi Manipur Nursing Council MNC amadi India Nursing Council INC animakta register tawraba institute ni sahi kudingi afava satri haibadi top 10 gi manung chanba satri kaya puthok iba institute ni akupa marol gi damakta 700554145 loinana 9366266898 hariba namaste call tobiduna akupa marol khangbiu Kanganzariba M. Biren Singh, Secretary, Manipur Nursing Institute, M&I, Dentha. Admission open. Smart Universal Academy, Sekmaizin Kuno. Hariba School Sigi 21-22 gi academic session gi oina pre-nursery degina class 10 fawagi admission hauzari. Akhan aboza singh na section na takpi tambiriba masung government na piriba COVID-19 gi chana kanglon sing ngakna adongi nuksirabi cha singbu Mahi tambada yamna matik charaba infrastructure singsu leizari. COVID-19 ki pandemic leibana arakpa mahiroi khudimak admission tawbagi khudong chaba pizaro. Akang naba sit masing kharakaktani. Maramasina hana academy asida tambiriba amadi tambiningba mahiroi singna atubu matamda ming sansinbiu. Sit fanghawdabagi lakwa wakat lauzaroi. Ena akopa marol gidamak Smart Universal Academy Semaizin Khunowda lingbiraktuna tanabiu. Natraga mobile number 7641812169 Natraga 8787890573 Loinana 9366149064 Smart Universal Academy. Together we make the difference. Taning batahuro Tahugaba tahuro Khangogaba khanghoro Ngai hakang nungai thusi SMS is a program Diamond FM Radio Tongan-tongan ni pungpamsingda makal matili taromsing sandokuna tahanjariba si 91.2 MHz ta sandokjariba Diamond Radio Kongjumdagi sandokjariba radio channel asigi ahanba tarom paringni pungpam asida mukpudina lakjari adumna SMS ki kuthangda tabinuna khanbirakpa isaising amadi wahang pakhongi tharam asigidamak tabiba singbu adongi radio gi khonjeloi Monica Rambam amadi Sonia Mutumanina Taramna Ukjari Sandokjariba tharam adomna SMS ki kuthangda tabinuna khanbirakpa isai amadi wahang pakhongi tharam asida thamjariba khoigi mobile number 8119071110 number asi amutang hanani singjage 8119071110 hariba number asida hangjigodariba wangsing asigi kachungba bakhum adomna SMS ki kuthangda thabiraknaba sunulukjari duga Sonia tharum masigi han hanba live pharaba SMS lokhatpiu Lokhatjage Monica Tharum masigi ahanba SMS ta lokhatjaribe isayase Sana gitangban film sidagi Pusparani gi khonjelda achikba ahingi chiklaba thabanda hana sayori be isaini isai sibu tajaningduna khanbirakpa salungphamdagi bijeta ahong sangpam amadi YouTube live streamer da laibiriba streamer singa taminajage habirei thagachari adomna khoidana khanbirakliba sanagi tangban film sidagi se sigaloina wahang ama lokachari ngasigi ahang de lokachari wahang se January ki tarik 15 bo khoina karamba numit haina palan tawbagi wahang ase amutang hanani singjage January ki tarik 15 bo khoina karamba numit ni haina palan tawbagi wahang asige chumba paw khom khogi mobile number 8119071110 da chumba paw khom thabirak nabana lukchari Adomna pamna khanbirakli beisai khudol tamjage sanagi tangban film sidagi Pusparani gi khonjelda Biskupta Laishomgi Mayekta Sori Senjamna Sairangli Beisai Adongidama Kudol Tamzari Taminasi
चिक्पा हिंगी चिग्लाबा थावल्दा चिक्पा हिंगी चिग्लाबा थावल्दा नुशिबा नन्ना करिगी वारोरेबा चिक्पा हिंगी चिग्लाबा थावल्दा नुशिबा नन्ना करिगी वारोरेबा ओइना जबा नंगी न तौदुदा हेन हेन नुशिरे हेन हेन नुशिरे चिक्पा हिंगी चिग्लाबा थावल्दा नुशिबा नन्ना करिगी वारोरेबा कोरौगी मांगदागी थाजना नांजबनी नन्ना उपालनी ऐना ऊरीनी कोरौगी मांगदागी थाजना नांजबनी नन्ना उपालनी ऐना ऊरीनी ऐना इचेलनी नन्ना तोरबानी थाजब ngaujaba nongina nathai khabani thabal mangaldo arimba tarani चिक्पा हिंगी चिग्लाबा थावल्दा नुशिबा नन्ना करिगी वारोरेबा नोंदम्ब मागी थौसिलना सेंबिरे नंगी ऐगी पुंशीले पुल नोंदम्ब मागी थौसिलना सेंबिरे नंगी ऐगी पुंशीले पुल हांगलब थमोइगी काचिंदा लेंगदना लैबियु इनाता ऐगी थवाई से नंखकी हे नुसिबा ऐगी थवाई से नंखकी हे नुसिबा चिक्पा हिंगी चिग्लाबा थावल्दा चिक्पा हिंगी चिग्लाबा थावल्दा नुशिबा नन्ना करिगी वारोरेबा ओइना जबा नंगी न तौदुदा हेन हेन नुशिरे हेन हेन नुशिरे चिक्पा हिंगी चिग्ला थावल्दा Nasigi ahan boina hangchakiba wahang January tarik 15 ase koina karamba namit haina palan tawpagi wahang asigi chungpu pahukum National Army Day pakum ase amutang haran singjage
National Army Day kana kanana achumba pakhum pibire haibadu mayam punamuk khangminasi achumba pakhum pibirakpa miyoi singiming tauthokjage Oinam Chongbung Imphal Village Awangdagi Ilangbum Somen achumba pakhum pibirakpa Hairok Bazar dagi Dipang Ningthauja Danabati Kongbrai Lakpam Kamal Konthaujam Thiang Konjil dagi Ilang Khangpokpi dagi Pepe Angelina Waikhom achumba pakhum pibirakpa Napoleon Thokchom achumba pakhum pibirei Tezpur dagi Bhim achumba pakhum pibirakpa Rafiq Ahmad Chelis Khangembam Atopam Awang Lekai dagi achumba pakhum pibirakpa RJT Thokchom achumba pakhum pibirei Boris Ahung Sangbam Salungpham dagi Andro dagi Santi Shurmita Waikhom achumba pakhum pibirakpa Adabudin achumba pakhum pibirakpa Hangul dagi Adulak Sajida Sangayumpham dagi Jugol Khangabok dagi achumba pakhum pibirakpa Arum Kunchau dagi Roni Bala Rosal Aishram Khangabok dagi Premita Waikhom achumba pakhum pibirakpa TH Maitei Lokendro Ahung Sangbam Asem Hemdas achumba pakhum pibirakpa Kangchuk Khuldagi THRR Chiru Hariba miyosing asina ngasigi ahanboy na hangjakiba wahang asigi achumba pakhum pibirakraba miyosing ni thagachari thauram asida saru yabiraktuna thauram asiba mapum phanbiba mathangi sei lokhatpiu mathangna lokhachariba SMS asida khanbirakliba isai jet digi khonjal da chumthang haina seoriba isai ni isai sibu tajaningduna khanbirakpa sanga yumpham dagi Feroz Khan hariba miyoshina tajage haibirei thagachari yamna fajaba isem khanbirakpa isai asiga loyana ngasigi anisubu wahang lokhatchari India ki saknai raba Swami Vivekananda ki aseng mamaming asi kari kaubagi wahang asi amutang haning singjage India ki saknai raba Swami Vivekananda ki aseng mamaming asi kari kaubagi wahang asi ke sumpa pakhom akogi mobile number 8190711110 da asumpa pakhom thabirak nabasu nulukchari Adom na pam na khanbirakliba isai khudol tamjage jet digi khonjal da sakliba isai chumthang khudol tamchari taminasi Hangning liwa hangkara ngasi di nangin na funda Ayuk kilik lana miyoy vagi kaurang bukukhan mangambra Dandan gi mangal na vo ay himbungal han mangambra Amang banong mapay kuring magchurang kani kanbra Jumtang gi fadja babi yung nalaiting oy bayabra Fadja bagulat di suting kan yap tu naratami Lainam na harap va suting kan duna chay na piri Fadja buwahi kuring makachum mangakan na te Fadja ba kaya dugi marum duda lot tu naratami Banam takayado na tamoy buka Hin kiba ning singlari kana kana Hawngam da layri nga singlari kan mangamde Adu ngay wari kaya Karam na kakukani Tawai mukni kan kivani Chakraba nang nalak na layhuri mami amaga Wakali nga sisu ohong balay di ay gifamda Nga sisu layri ay di nang ngay nak di layri kana Hey bagabi sunate Ni hukra wari liriwa Benda wikulaw ni kan galanang na ikalani masiri Chumilali kanda nami ko pumafopida na chirol kaya na tatpi kwe ibani gilay ramba mari mangkre Jalang malambi dugi pantung yoram dani nang ay Laiki emi ko paman nang bufata vagi bambay Ay hingga yasu hongre Ngasi fu taba fangde Ngasi fu uwa fangde Ay wunong si bagi mami Jentari nang ipun sayit kialay na kamang ngamde Garam na kamno gani panggalay te tola vani Tola va pun say na sondu na lay remikup kuring Ay hinga tengba ay imarup oy rinum mit kuring Lup tu na lay kivana nang inung si ipak tu na miyot kuring Kang na nang bu ay na nung si kivani Say tokra wakal i-iray ya du na lup tu na achik pa mafung kuring Lali ay nang nasikap tu na yak tu na lay rin nang gisak na misagi Ikeng na hingli idong kap tu na leli nang giming lel bukaw na kaw na
Fajinba ngamde ahing mabu loiva naiva aina Karigi leplamli mami shami gumaigi mangda Karigi chatkriva hanafo yenglamdana nangna Pamde ahing amagi nung sibari aina haiche Leplamli mami shami hairami asumna mana Yenglano aibu amo ahing na siloy kidore Chalani na famdagi ahing mamay oirakbaga Irak nuwaigi kongbol nang natiba fangloy aibu Hainingba wahi kaya chimbal yawdana bandura laiki Pairamba aigi kuyang takna thado rakhi Hairam kina son pikna nangi matam loire haina Asigi ani suboy na hangjakiba wahang India gi saknairaba Swami Vivekanandagi asengba maming asi kari kaupagi wahang asigi achungba pakhum Narendranath Datta pakhum asi amuktang hanan singjage Narendranath Datta kana na achungba pakhum bibidei haibadu mayam punamu khaminasi achungba pakhum bibirakpa Hairok Bazar dagi Deepak Ningthauja achungba pakhum bibirei Kamal Konthaujam achungba pakhum bibirakpa Dhanabati Kongbrai Lakfam achungba pakhum bibirei Pepe Yelang Hangpokpi dagi Lokendro Ahung Sangbam Salungpham dagi Zahir achungba pakhum bibirei Tezpur dagi Bihim Sajida Sangayumpham dagi Boris Ahung Sangbam Salungpham dagi Sushila Karembikhok Angelina Waikhom Napoleon Thoksom T.H. Maitei Santi Androdagi achungba pakhum bibirakpa Rosal Laishram achungba pakhum bibirai Umarani Kaksingdagi Asiem Hemdas achungba pakhum bibirakpa Achungba Waikhom Rafiq Ahmad Arong Khunjaudagi Roni Bala Hanguldagi Halima achungba pakhum bibirakpa Angelina Waikhom, Premita Waikhom, Hariba Musing Asina, Nasigi, Anishuwin Hanjaki Wang Sigi Simba from Bibira Kraba Musing, Tagasari, Tauromasida Saruya Biraktuna, Tauromasibu from Biba, Matangi say look at you. Matang the Lokachariba, SMS Asida can be directly by say Hangama Rup Wakaivi film Sidagi, now Bogi Congelda, Tarakanu Yadraba, Haina Sayori by say, Ise Sibutajan in the can be Thauban Mujing Kongkoktagi Nazir Amadi Nawas Harba Miyushna Tajaki Haduna Kanbirei Tagasari Isay Sigalonyana Sigi Om Subuhang Lokutsari Vitamin B9 gi chemical maming asikari kaubagi Wahang asi amutang hanan singjage Vitamin B9 gi chemical maming asikari kaubagi Wahang asigi chumbo pau kumakogi mobile number 8119071110 da achimba pakhum thabirak na banu lukchari Adomna pamna khanbirakli baisai khudol tamjage hangama ru pokhai bi film sidagi herojit nauribong ngi actor surjit na sairangli baisai ni khudol tamsari taminase Wakal nang su hak mali nung si
ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯞꯆꯕ ꯈꯟꯈ꯭ꯔꯦ ꯃꯥꯅꯗꯤ ꯑꯩꯍꯥꯛꯄꯨ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯁꯛꯁꯤꯒ ꯅꯪꯒꯤ ꯋꯥꯈꯜꯗꯅꯦ ꯈꯔꯗ ꯂꯩꯔꯦ ꯅꯁꯥ ꯆꯥꯅ ꯃꯤꯁꯨ ꯈꯔ ꯅꯨꯡꯁꯤꯕ ꯇꯝꯃꯨ ꯀꯩꯅꯣ ꯗꯥꯅꯣꯡꯏꯟꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯥꯏꯗꯩ ꯐꯪꯒꯅꯤꯒꯦꯅꯦ ꯅꯁꯛ ꯍꯥꯏꯔꯦ ꯈꯨꯊꯤ ꯑꯃ ꯀꯨꯆꯨ ꯍꯥꯏꯔꯦ ꯇꯤꯀꯤꯅ ꯀꯩꯗꯧꯔꯨꯅꯤ ꯏꯇꯅ 이키ꯕ ꯃꯌꯦꯛ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯁꯛꯇꯝ ꯈꯨꯗꯥꯡꯗ ꯍꯛꯈꯤꯕ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯏꯇꯅ 이키ꯕ ꯃꯌꯦꯛ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯁꯛꯇꯝ ꯈꯨꯗꯥꯡꯗ ꯍꯛꯈꯤꯕ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯒꯨꯝ ꯈꯟꯕꯤꯔꯦ ꯅꯪꯅ ꯑꯩꯕꯨ ꯁꯤꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯅꯐꯝꯗ तारकनु यादव हे पीरा लम्हेन मल्ली को नाहक से चटकाइरबा पुन्सीसे मम्मी शामलकले तपना अमुक लाकलरो पुन्सी बसंत नाकेन था खत ओय हौरे खों चटकाइरबा पुन्सीसे मम्मी शामलकले तपना अमुक लाकलरोय पुन्सी बसंत नाकेन था खत ओय हौरे पामजदा मागी थमोयना इंथोपीरबसु अइबु याइफबत ओइशनु महाक्ति तारकनु यादव हे पीरा लम्हेन मल्ली को नाहक से खल्लुरनु यादव हे वाखल वाखल नंगशु हक मल्ली नुंगसिरुबगी वाजवा पामजरुबगी कपचवा हंजकी बुगाहंग विटामिन B9 असिगी केमिकल ममिंग असि करी कौबगे वहंग असिगी अचुंब पाखुम फोलिक एसिड और फोलिनिक एसिड पाखुम असे अमुक्तंग हरन सिंजगे विटामिन B9 गी केमिकल ममिंग असि फोलिक एसिड नत्रगा फोलिनिक एसिड कवी कना कना अचुंब पाखुम पिबिरे हाइबदु मया पुना मुखमिनसि अचुंब पाखुम पिबिरकपा जहिर अचुंब पाखुम पिबिरई काक्सिंगदगी रोशनी पेपे येलांग खांगपोकपीदगी सलुंगफमदगी बोरिस हैरोक बाजारदगी बिमोल उमारानी काक्सिंगदगी TH मैते चरांगपातदगी सुबिता नेपोलियन थोकजोम अचुंब पाखुम पिबिरकपा स्टेफेन वाइखोम अरुण खुंजाउदगी रोनीबला एंजेलिना वाइखोम
Sajida Sangayumfamdagi Rafiq Ahmad Androdagi Santi Kamal Kontaujam Shurmita Waikhom Asem Hemdas Rosel Laishram Hanguldagi Umar Premita Waikhom Hanguldagi Zawit Hariba Miyosing asina hangjakiba wahang asigi achumba paukhom pibirakraba miyosingni thagasari tharom asida saru yabiraktuna tharom asibu mafong bahanbiba mathangi isai lokhotpiyu Mathangda lokhachariba SMS asida khanbirakliba isai asi Kunjabiyari gi khonjel da sakliba isai ni nangna sagai amagi mauni haina sayoriba isai sibu tajaningduna khanbirakba wabagai kairak lairak achobadagi nungdamba khomdram Diamond Radio tabiriba listener khuding maka tamina jage habirei thagasari yano fajabi she makhan birakpa ise siga loinana mathangi wahang lakhotchari karamba laibakta ihan hana civil service exam competition asi pangthokibage wahang ase mutang hana nisingjage karamba laibakta ihan hana civil service exam competition asi pangthokibage wahang asigi achumba paukhum akhoi mobile number 8119071110 da achumba paukhum thabiyak nabano lukchari Adom na pamna khanbirakli baisai khudol tamsage kunjabiyari gi khonjel la sakli baisai nangna sagai amagi mauni taminasi Nangna sagay amagi mauni Aina nanggi kaina kongloini Nangna sagay amagi mauni Aina nanggi kaina kongloini Una tamnara punsini Sakhangna lamlan ba amagum Una tamnara punsini Sakhangna lamlan ba amagum Nangna sagay amagi mauni Aina nanggi kaina kongloini Mata suyeng haude pamui khanna nong si mai thong imit sina pena nong mata suyeng haude pamui khanna nong si mai thong imit sina pena are pani khalui hauki bapun sina are pani khalui hauki bapun sina Nanga aiga lainari bamari se Nanga aiga lainari bamari se Nangna sagay amagi mauni Aina nanggi kaina kongloini Nangna sagay amagi mauni Aina nanggi kaina kongloini
ꯀꯜꯂꯕ ꯈꯨꯠꯁꯥꯅ ꯇꯅꯤꯛꯅ ꯄꯥꯏꯔꯒ ꯂꯦꯡꯈꯤꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯥꯔꯦꯡ ꯑꯩꯒꯤꯅꯤ ꯈꯟꯅ ꯍꯤꯡꯂꯝꯕꯅꯤ ꯄꯨꯟꯁꯤꯅ ꯉꯁꯤꯗꯤ ꯑꯣꯏꯍꯧꯔꯦ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤ ꯇꯨꯝꯗꯅ ꯃꯪꯂꯨꯕ ꯃꯪꯂꯥꯟ ꯑꯃꯒꯨꯝ tumdana mangluba manglana magum jatkre nangdi sagai amada nokna jatkre nangdi sagai amada nangna sagai amagi mauni aina nangi kaina khomnoini nangna sagai amagi mauni aina nangi kaina khomnoini una una tamnara punsini sakhna daba lamlanba amagum una una tamnara punsini sakhna daba lamlanba amagum nangna sagai amagi mauni aina nangi kaina khomnoini aina nangi hangzakiba wahang karamba leibakta ihanana civil service exam competition asi pangthokibage wahang asige sumba pakhum china pakhum asi amukta ngana singjege china kana kana na chimba pakhum bibire haibadu mayam punna muk khangminasi achungba pakhum bibirakpa jahir achungba pakhum bibire ilang khangpok pidegi pepe kamal konthokjam tiang kunjildegi sajida sangayum famdegi lokendro ohong sangbam chalung famdegi tezpurdegi bhim boris ohong sangbam chalung famdegi rafik ahmad arong khunjaudegi ronibala halima hanguldegi achungba pakhum bibirakpa kangchuk khulдagi THRR Chiru Asiam Hemdas Haribe Mishing Asina Ngasigi Hangzakiba Wahang Asigi Ashimba Pakhum Bibirakaba Mishingni Tagasari Taromasida Charuya Biraktuna Taromasiba Mapum Bahanbiba Matangi Shay Lokatbiyu Lokachage Matang Lokachariba SMS Asida Kanbiragli by Sayasi Surda Ngaujavi Film Sidagi Pusparani Amadi Arungi Khonjala Sakli Baisani Wakal Nangna Kariki Hana Sayhori Baisai Isay Sibitajaning Dana Kanbirakpa Wabagai Therapy Shaktagi Tamubi Hariba Miyushina Tajagi Hadana Kanbire Amadi Tabining Bahapire E Bino Bilashini Ingoba Ibelay Sarat Lunana Landoni Hariba Miyushina Siga Tamina Zagi Habire Tagasari Yamna Fajaba Isay Makanbirakpa Isay Siga Lunana iramdamgi oiba wahang amakak lokochari laman hariba lairik asi kanana ibage wahang asi amutang haring singjage laman hariba lairik asi kanana ibage wahang asi ke chuma pau khomako mobile number 8190711110 da achuma pa khom thabirnaba nolukchari isai khudol tambiu Adomna pamna khanbirakli baisai khudol tamjage surda ngaujavi film sidagi pusparani amadi arungi khonjalda Bimola Yumnam gi mayekta Syam Gopina Sayangli Baisai ni Kudol Tamsari Taminasi Wakhalna na karigi ashiyaw na ngawri Nungshibana aibu ngawhaliba ashu Oy hali hapu Nungshibana shuda ngawjabi Shumhat pashuda ngawjabi Nungshibana shuda ngawjabi Shumhat pashuda ngawjabi
ꯌꯦꯡꯕꯁꯨ ꯈꯪꯉꯝꯗ꯭ꯔꯕ ꯑꯆꯤꯛꯄ ꯆꯤꯡꯌꯥꯅ ꯀꯔꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤꯕ ꯑꯁꯪꯕ ꯆꯤꯡꯁꯥꯡꯉꯣ ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥ ꯀꯧꯅꯒꯅꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯕꯤ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯁꯨꯝꯍꯠꯄ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯁꯨꯝꯍꯠꯄ ꯁꯨꯔꯗ ꯉꯥꯎꯖꯕꯤ Kanasu punsida leblabani thamushidi nangida maglingdana nungsiba surda ngaujabi shumhatpa surda ngaujabi wakal nang na karigi asiyong nauri Sibana aibu ngau haliba asum oi halle ai haku nungsiba surda ngaujabi shumhatpa surda ngaujabi nungsiba surda ngaujabi shumhatpa surda ngaujabi shumhatpa surda ngaujabi hangjakiba wahang laman hariba larik asi kanhana ibage wahang asigi achungba paukum hijam guno paukum asi amtang hanin singjage hijam guno kana na achungba paukum bibire haibadu maya puna mo khangminasi achungba paukum bibirakpa miyoi singdi Rosni Kaksingdagi Zahir Asumba Paukum Bibirakpa Oinam Songbung Imphal Village Awangdagi Ilangbam Shomen TH Maitei Tespurdagi Bhim Babina Kairak Kangjaibungdagi Asumba Paukum Bibirakpa Khogen Angelina Waikhom Pepe Yelang Khangpokpidagi Kamal Konthokjam Thiam Konjildagi Hairok Bazardagi Deepak Ningthauja Loina Sajida Sangai from the Harry be musing a sinner, Hangzaki Wang a sigi, a chumba paukum be a crab musing, Matangi Shelo could be. Matang the local chariba, SMS asida can be a libation yasi, a foggy congelda, ying janing bukuidi nangi nushi shakta mahina, seori bay saini, isay sibuta janing duna can be rakpa, Sangayum from the gi sanatas, Harry be musina, Tajaka can be. Tagatsari, Isay Sigalunana. Sudirman Cup asi karamba masanaga mari lenabagi wahang asi amtang hanan singjage Sudirman Cup asi karamba masanaga mari lenabagi wahang asige chumba paukum akogi mobile number 8119071110 da achumba paukum thabirak nabano lukchari isai kudol tambiu Adom na pam na khanbirak libay say kudol tamzage afawgi khonjelda yeng janingba koire nangi nushi saktam kudol tamzari taminasi
Ngasigi aroy boy na hangjiki ba wahang Children Cup asi karamba masana ga mari lenabagi wahang asigi achumba paukum badminton paukum asi amutang hanan sinjagi badminton kana na chumba paukum pibire haibadu maya puna mukhaminasi achumba paukum pibirakpa Pepe ilang khangbok pidegi Tezpur degi Bim khangabok degi Roshan Sabita charangpa degi Rasi Ningthaujam Tiam Konjil degi Rafiq Ahmad Danabati Samram degi Sajida Sangayimpham degi Shurmita Waikhom Kangsup Khul degi TSRR Chiru Arun Khunjau degi Roni Bala Astoba Waikhom Angelina Waikhom Rosal Laishram, Boris Ahong Shangbam, Asiam Hemda Sasumba Paukum Bibirakpa, T.S. Maitei, Hangul Degi Zawit, Babina Kairak Kangjay Bungdegi, Tokian Singjamay Degi, Premita Waikhom, Haribe Musing Asina Ngasigi, Aroy Bain Hangjakibo Hangasigi Sumba Paukum Bibirakraba Musing. Kudol tamduna tahan jakiba isay amadi hangjakiba wahang asiga loinana
Ngasigi oinadi adomna SMS ki kuthangda tabingdana khanbirakiba isai amadi wahang pakhongi thoram matang asida lusinjari thagachari punamakpu thoram asidagi hawba bawba tabikhiba amadi thoram asida saru yabiraktuna mapung phanbiba khwai punamakpu hawjiki oinadi adomna tabingdana khanbirakpa isai amadi wahang pakhongi thoram matang asida lusinjari amuka hana thoram tabi basingbo adongi radio gi khonjeloi Monica Ramam amadi Sonia matum anina khurumjari तानिंग बताहरो ताहुग बताहरो खंगोग बताहरो ngai hak tang nungai thusi SMS isai program Diamond FM radio da Hauzik tabikre adomna SMS ki khudangda tabiningduna khanbirakhiba isai amadi wahang pakhongi thoram lanthokpikhiba sing Monica Arambam amadi Sonia Matum adomna hauzik tabiriba se 91.2 MHz da sandokchariba Diamond Radio channel asigi ahanba thoram paringni hauzinga ki matung channel asida Thangs numit khudingi thamjaba khangjinminasi loinana isai ki khudol taminasi thorom asigi mangoinana atenma break khradang lojari